Channel asibu nungsibiduna subscribe tawbiriba subscriber singbu ahanbamaktada ikoknonu khurumjari. Ngashi mayamda aina pathoksagadoriba Rashifal asi numit khudingki oiba Rashifal aduni. Ngasidi khara tentakna maru oiba kaktang lakhotjaraga pathoksarake. July gi tang 18 2025 ki ngashigi oiba Rashifal aduni. Ahanbagi rashi asina Mes Rashi Thabak tauba hona javada kana java fangani mathangi rashi asina Brisa Rashi oijo waithak fangba yumgi semgot sagatpada mapung phagani mathangi rashi asina Mithun Rashi pukning wakhal haksang phagatjaba matam oi lanthum nepsaba yagani Karkat Rashi gi oina lanthum mayeng taba miga mungnabagi thaudoksing thokpa yai section biu mathangi rashi asina Sing Rashi potmang saimang tauba lamthun lanthum satpana henba piri kaina rashi gi oina imung manung mahi langba thabak taubada mai pak taba piri Tula Rashi gi oina thabak mafam phagatpa lanthum saukhatpa matam oiri Brisak Rashi asina Phamtol kajaba angam athauna sanbiba mating phangjaba piri Danu Rashi gi oina thabak tauba hona jabada aremba taba sel mangba piri Makar Rashi gi oina marup mapangi mating phangjaba taujaba thabak kana jaba matam oiri Kumbha Rashi gi oina sel puthaba yaknabana saukhatpa aki akhang nangba piri Aroiba Rashi asina Min Rashi Mina sakhang maikhang biba isak iral saukhatpa piri Mayamda ina pathoksariba Rashifal asi August ki tang 18 2025 ki numit khudingi oiba Rashifal aduni channel asibu subscribe tawbiramba amadi video sibu like nambiramba kawigano